पाक्सेदे इंफम ओजिबा मरुइबा पाउ खराब दे तौजरे यूएन तालिबान की ऑफिशियल सिंह जाथोक सचिन तौबदा अथिंबा कोमथोकपगी मतम लोयरगने यूनाइटेड नेशंस तालिबान की ऑफिशियल चामा कुंट्रा मगादा जाथोक सचिन तौबदा अथिंबा कोमथोकपगी मतम लोयसलगनी आना ऑफिशियल रिपोर्ट अमगी मतुंगिदा फोंदोकले यूएन सिक्योरिटी काउंसिल की रेजोल्यूशन 2011 की मखादा तालिबान की ऑफिशियल चामा कुंट्रा मंगाबो मखोई की लंथुम अमदी जाथोक सचिन तौबदा अथिंबा थमलिबनी अदुबो हारिबा अथिंबा पीबगी सैंक्शन थमलिबा असिगी मनुंगदा तालिबान के ऑफिशियल तरग हुमदोइदी जाथोक सचिन तौबदा अथिंबा थमलिबा दो कोमथोकपगी एहवावे मरमदी मखोइना अतोपा मफा लेबाकी ऑफिशियल सिंगा जाथोक सचिन तौदना उनबा यानबनी आइरे जुनदादा मेंबर तारा मंगा लेबा यूएन सिक्योरिटी काउंसिल की अफगानिस्तान सैंक्शन कमिटी ना तालिबान के एजुकेशन मिनिस्टर बो नवी ओबिसिंग की अधिकार दा अथिंबा पीबगा मरी एनना जाथोक सचिन तौबदा कोमथोकपगी लिस्ट दगी लौथोकीबने अगस्त तारागा मपन फावगी ओइना अतोपा मियोसिंग अदुगी एग्जाम्शन अदु रिन्यू तौकी मसिदा मेंबर्स इन करिगुंबा येलक्तबा थोकलबदी था अमगी मतम फावबा एग्जाम्शन तौबगी मतम असी सांगदोकपा याना लई हाइरे चलिबा चैवल असी आयरलैंड ऑब्जेक्शन तौग्रे चाइना हमदी रूसिया लेबाकनी असिना एक्सटेंशन तौनबदी तक्सिलक्लिबने यूनाइटेड स्टेट्स नदी तालिबान के ऑफिशियल्स ने जाथोक सचिन तौबा याबगी लिस्ट मसिंग अमदे मखोगी लम थुंगफम अम अदु हंधनबगी वाफम तक्सिनख्रबने क्वाइदगी नौना हकदोरखिबा वाफम अमदा तालिबान के ऑफिशियल तरु खक्तमक डिप्लोमेटिक रीजन नंबरम औरग जाथोक सचिन तौबा याननब तक्सिले निंगथौगबा नुमिकी नुमित जुंगबा मतम फावबदा काउंसिल के मेंबर अमदना येतबा ताराबदी था अहुंगी मतम चलगने मरगसिदा तालिबान की ऑफिशियल तरग हुमदोगी जाथोक सचिन तौबगी मतम असी इराई नुमित की नोंगियाई मतमदा लोइरे तालिबान की ऑफिशियल तरग हुमदोई अदुदी डिप्यूटी प्राइम मिनिस्टर अब्दुल गनी बरादर डिप्यूटी मिनिस्टर ऑफ फॉरेन अफेयर्स शेख मोहम्मद अब्बास स्टाने जाइना सिंगबने मखोइसिंग असी यूएस की प्रेसिडेंट और डोनाल्ड ट्रम्प के इंग्लिश सिंगनी कोनगी मतम दिल्लमा चथदुना अमेरिका की लानमी सिंगबो अफगानिस्तान दगी हंदोपगी वफमदा यानबा पुरखिबने हाइरे नगलमरोमदा अफगानिस्तान इंडिया की एम्बेसी अमुखन मथौ तौबा आउग्रे अफगानिस्तान इंडिया की एम्बेसी सही अमरोम थबक लेपलुरबा मतुंग तारकपदा अमुखन मथौ तौबा आउग्रे अन ऑफिशियल रिपोर्ट अमगी मतुंगिना फोंदोकले हौगिबा सहीदा तालिबान अफगानिस्तान शासन पाइकिबा मतमदा इंडिया अफगानिस्तान रहिबा एम्बेसी की मथौ तौबा लेपखिबने अफगानिस्तान की मिनिस्ट्री ऑफ फॉरेन अफेयर्स नजु ओरेबदु तारामना ओखिबगा लोइनना इंडिया अमदी अफगानिस्तान लेबाक अनि की मरकता अफबा मरी सागरपा ngamgani हाइरे अगस्त तारागा मंगा निंगथौगबा निमित्तगी हौरगा अफगानिस्तान इंडिया के एम्बेसी की मथौ तौबा हौखिबने तालिबान अफगानिस्तान शासन पाइख्रबा मतुंग तारकपदा सिविलियन गवर्नमेंट लैखिदबा अमदी मथमदुगी प्रेसिडेंट ओरंबा अशरफ गानी वो अफगान चेनखिबा थावों अदुना मरम ओरगा अफगानिस्तान लैबा एम्बेसी की मिहुइसिंग अदो मफम अदु थादोक्तुना लाखिबने अफगानिस्तान की मिनिस्ट्री ऑफ फॉरेन अफेयर्स की स्पोक्सपर्सन ओइवा अमन हाइकिबदा इंडिया की डिप्लोमेट अदु अगस्त तारागा हुमदोइदा काबुल थोंगी लोइना मखोइगी काउंसुलेट की थबक अदु अगस्त तारा मंगा दगी हौग्रे इंडियन एम्बेसी अमुखन हांगदोरखिबा असिना लेबाकनी की लैनरिबा मरी फगतहन बगमगनी अना तालिबान की माइकैदगी हाइरे पाकिस्तान अमसुंग इंडिया अतोप लान अमुक सोनब पामदे सारेफ पाकिस्तान की प्राइम मिनिस्टर शहबाज शरीफना मागी लेबाकना साउथ एशिया की लमदम मसिदा मरातब फिबम लिंगबगी असेरबा फिरेप लई हाइबा वाफम नाहुना फोंदोखरे अमसुंग लमदम मसिदा तुंग कोइनम मरातब फिबम लिंगबा हाइबसी यूएन के रेजोल्यूशन सिंग अमसुंग काश्मीरी सिंग के अनिंग अपांब सिंग के मतुंगिना जम्मू एंड काश्मीर की इशू की मतंगदा वरोइसन अमा पुरकबग मरी लैनै अमसुंग मसि नतना अतै पांब सिंग लमदम मसिदा मरातब फिबम लाखनबा ngamloi आइग्रे हार्वर्ड यूनिवर्सिटी की महिरोई कांगबु अमदा वांगांग लादुना शहबाज शरीफना हाइकी मदुदे लान सोंगनबा हाइबसी पाकिस्तान नत्रगना इंडिया की अपांब ऑप्शन अमोइदबना अखोइना इंडिया का डायलॉग की खुतांगदा लमदम मसिदा तुंग कोइना चनगदब मरातब फिबम अमा लाखनबा पामे दी न्यूज़ पाकिस्तान की प्राइम मिनिस्टर असना फोंदोकिबा वाफम पल्लादुना हाइ इस्लामाबाद अमसुंग न्यू दिल्ली ना लालोलिटिक सेलथोम अमसुंग मखोइगी मियामगी पोंची महिंगी फिबम सिंग फगननब होनबदा कंपटीशन तब मथौ तागनी पाकिस्तान असी अकन अरिंग सिंग बलेपा कमबना तेमसों लेबाग असिगी न्यूक्लियर एसेसिंग अमसुंग निंगथिन ट्रेन तौरबा आर्मी असी सुमनगी डिटरेंस ओइन लैरिबनी आना पल्लादुना भागना हाइके मदुदे अखोइना मिलिटरी बु अखोइगी ngamkhoi singhak senbada sinai kaidongwaidasu अखोइना कनागुम बलेपा कमदगी मयुक्ता अकन अरिंग सिंग बगी थबकदा सिनबा लैते प्राइम मिनिस्टर शहबाज शरीफ का इंटरेक्शन तौनखिबा डेलीगेशन अदुदा मखल मखा कयागी हौरपम ओइबा अमदी एकेडमिक बैकग्राउंड सिंग ओइबा माइरोइसिंग यावगे प्राइम मिनिस्टर महिरोइसिंग अदु ताराबना उकपग लोइना पाकिस्तान ngasi mayoknarikliba singdaba kaya gi matangda lautuk lagoi ba leitana khana naina ki national economy amasung IMF के प्रोग्राम की matangda wangba
Wangabagi pakhom piraduna Prime Minister na haike madudi Pakistan na mayoknariba sel thonggi crisis asi marwoina structural problem sing amadi hogiba sahi kaya lisang sin lebaga sida political ki tangtabo fibam eitaba mari lainai Pakistan ning tambaliba kam oirakibadagi ahan basahi kharadi economy sector punamakta puning thawani oiba mongda growth laike makatarakwa atop pauta yet workers ni yana kudong tiba fibam sing mayoknaragli UN Malemgi mafum punamakta aid workers in hena khodong thininga oiwa masung stable oidaba environment sing da thabak tawba hengalakpa galoinana namit kudingi aid workers in siba natragana sokpa kidnap tawpuna singba hengalakli ana UN officer amana phongtoragli World Humanitarian Day gamari lainaba tharomabada UN Office for the Coordination of Humanitarian Affairs ki top officer Ramesh Raja Singham naike madudi augiba sahi the 8% samri humpu yana makal makha kayagi Addiction ki victims sing oike amasung makoi ki manung tamyoi chamagani fu NSK Mana makatan hai ki madudi victim adu ki sada marfutra nifandi thawai kan kada pateng bang sing pi baki thabakta mangjing dhariwa national air workers sing ni kumjali sing ani tara gom doi dagi air workers sing ba sing khwadagi yamna seri basi awa bagi masangni auji phobada sahi este air workers sama humputra romda target tauki amasung yamrabada mioi ni fuga mari sike Geneva da leipa UN Office ki Director General Tatiana Balo Fayan Thoromadu da wangagla duna ai ki madude Malem pumbada et workers sing bo makwen tawriwa miyoi bo mating pangpagi thabak aduga mari laina na target tawre masi miyoi bagi wakalon ki wang madani malem na hauzik makal baka kyagi amaga mari laina ba crisis sing amasung silencing violate conflict sing mang takningai oirba climate change Terrorism nuclear kulai lairba amadi nuclear kulai laitaba staging marakta ongkana bayangalakba COVID-19 pandemic amaga thong manaraktawa amaga thasanaraktaba amadi digital divide amasung cyber space da low laitaba ki phiba mayoknaragle asigamba challenging amadi atai anuba challenging lakadori ba sahi sing da hena lusilakani asigamba challenging asina binungsi ka loinan awaba nanglaba myoi sing bo hena mating pangbagi mathau tahalakani ana magna makhatana phongdoke Kumjali sing ani ahungge agastara ga mavanda bagda talaiba Kenel Hotel da target tawdun sathagiba sathirabat lalabagi ateka madai Iraq Marilan ba Secretary General ki UN Special Representative Sargio Baira de Melo Jauna Humanitarian sector ki air worker kungani thoi seke Finland Sweden amasung Turkey na NATO South bagi wari sanaragani NATO ba awanglom da chawthopagi matang da khanarabagi damak Finland Sweden amasung Turkey ki representative sing na tha asida mi pham pang thok lagani ana Finnish foreign minister Veka Povistuna Helsinki da pangmisin da phongdokre Havistuna irai numita phongko ki warol paladuna agency na hai Finland da sathaga doriba discussion adu aukiba junta Madrid da NATO summit phang thok tring ki mang oinana State humna kudik pi nakiba memorandum da yumpham oigani Agreement adu ki mamang da Turkey na Sweden amasung Finland na nongsulong ki military alliance asida yawgi thorang sing thengki bane Turkey ki president Recep Tayyip Erdogan na Scandinavian lepak ani asibo Syria da operate toriba YPG Kurdish militia ki member sing amade Golanies movement ki member sing chawali ana maral si ki bane YPG asi lepak kharana lalahul pagamari lainai ana khanarabasu nongsulong ki lepak kharana di Syria ki ground da Islamic extremist group singa Tiang nabada khwadi hana effective oiba fighting force ni aina lawri bane Turkey na Golanies network ki member sing bokumza lisingari taraga daruk da pangto ki ba mai pa khidrawa ku ATM adubu sinlang bagi maral siri bane panbaja abadi ku ATM adu da miu chawm hen bagi ponsi long ki agreement adu da Finland amasung Sweden na Turkey da national security da akiba pidi basing ki maukta mateng pangari hana thasa ba pike Masida natana kari gam balebak sing asida Turkey ki mayukta thabak toba group sing ki member sing leiba tarabadi makhoi bo Turkey da araiba mongda halan kani ana sulaiba kani na yake Everesto ki matungina matung ta bataliba kani ki representative hoipa mi pham sing Finland Sweden amasung Turkey da hong to na pang thokani Nakalamrom da Putin na Macron ga wari sanabada Ukraine ki nuclear plant da catastrophe thorak payai abaki mad phong dokre Russia ki President Vladimir Putin amasung France ki mahaki lengmanaba Emmanuel Macron da iraidamita phone da wari sanadun Ukraine ki hausi koriwa Pibam ki matang da khana naina kre ana Kremlin ki statement aman haire Statement aduna hai phone da wari sanaba adu da Putin da Zaporizhia nuclear power plant NVV da Ukrainian military na systematic oiba mong da cell attack sa taduna leiriba asina radiation contamination chawna thokan duna nuclear catastrophe ama thorok vai ana section wa phongdoke Magwani Ukraine ki fifam ko mari laina ba tongan ba hiram kya ki matang da khana naina ke Maroina President Vladimir Putin na
Zaporizhia nuclear power plant da Ukrainian military na 20 strike sataduna leiriba aduna Bagzaurba lamsingda radiation contamination thogan gadava asoba nuclear disaster ama thorakpa yabagi khodongtiba lei an statement aduda fange Europe ki khwedagi chawpe atomic power complex singi manungda amboiriba Zaporizhia NPP da sar attack sathabagi matangda Ukraine amasung Russia handakta amaga maral sinagi Panbajabadi NPP asina Ukraine ki apunba electricity ki saruk mari thokpagi ama puthokle bane phone da wari saraba adu da Putin amasung Macron na athu matamda IAEA ki mission ama Zaporizhia NPP da thaduna mafam adugi asengba fibam khangtok hanba abasi yamna maru oi aina janake Kremlin na hari madudi export singbo ground da leriba haujiki fibam khangtok hanana bagi damakta athu matamda IAEA ki mission ama power plant adu da thaba habasi Marui aibo wafum lisingba anina wari sanaba adu damad amadu aina yanake Russia ki maikadagi agency asigi inspector singda mathau taba mateng pangnarba sem sadon lai abasi confirm tawke Putin makha taraduna haiki madudi Ukraine ki armed forces na missile strike sathabadagi Ukraine ki prisoner of war kya sikraba Yelon Ekova da laipa pre trial detention center da visit tawna da Russia na UN secretariat amasung international Committee of the Red Cross ke experts sing invite tawre Putin wari sanaba adu da hokiba thada Istanbul da khodir pinakiba hawai sengwai sing export tawbagi deal implement tawbagi matang da so Macron da brief tawge amasung malem gi market sing da Russia gi oina sana thangna ba pothok sing amasung fertilizer sing export tawda aujiksu makhatana khorau kya thangdor lai abo wafam su tamke Makhatana Russia gi dusing ba asina France ki mahaki lengmanava Russia gi sinja gi pothok sing mapan da thatok pada lairiba khurau sing japan ki loinana malem na haujik mayuk na river food security gi problem sing laikhai ta thok na ba pungning thokani wai ba mahongda lokot bom thok khongthang sing lokot pagi mahong udi haiva o from su thamki nakala marom dana US na Ukraine da anuwa military gi mateng pibada drone plane piragani law thokre US na Ukraine da anuwa military gi mateng oina Eagle surveillance drone mine resistant vehicle anti-armor round amadi awad jarna singba khuzu khulai sing piragani law thokre aina official report amagi matungina phongtokli Russian and vendors sing mayukta counter offensive sathanana ba amadi Ukraine gi lanmi sinama khoi gi mangkhraba lam am hanjin ba ngamna ba gi damakta military gi anu mating adu pi gadori bani aire senior defense official amana report sing da phongtora gi bo from amada US na pi gador ba dollar million chatet humputra mangagi advocates asida scan eagle taraga manga mine resistant ambush protected vehicle MRAP haraga sukang naba anti armor round lisingani pi thagadoriba asina Ukraine ge lanmi sing bokha amadi nongpok thangba lamdamda Russia gi lanmi sing lan thengna bada mapangal engadan bangam gane Ukraine gi kha amadi nongpok thangba lamdam gi sarukda Russian force na line kaya ama thamjindana leiribane US ki official singha haikibada US na Ukraine ki force pom mapangal kankana na bahona ragani maramdi Ukraine da sokna de lana si matam sangna sokna kada balani US na biga durba khulai sing asida US na biga durba khulai sing asina Ukraine ki lanmi sing ki mapangal kankalak tana Russia ki lanmi sing ga akan balan thingna pagam kani ana US ke secretary of state Antony Blinken na piki ba statement amada phongdoragle Ukraine ki president Volodymyr Zelensky na US ki maike de ki lan ki khusu khulai sing pitharakpa adugi damakta suthagat bole Aikoni yek na besing bumai tiba pina da maru ai pakong thang amalo khalle US na Ukraine da dongna fi khiba mathenga si Russia na Ukraine da sathari pa lana si tha tarugi matam pharak badagini Biden administration na hauki badagi US na Ukraine da piba military gi mateng asi dollar billion 10.6 yaure English ingani amagi August dagi Ukraine gi defense department gi stock da Pentagon na fi khiba khulai asi taraga mapal lak sure US na mamagi matam da su awajar ammunition pigre adobo Weapon system taraga daruk piba asna an bawere advocates asida anti tank missile lisingama samanga vehicle missile lisingama amadi masing tak thoktawa high speed anti radiation nadragana ham missile sing basu yaure Ukraine force na tongan bo artillery system sing mai fangna sindare loina Russian force ka akan bamong da mayuk yaduna lan thengna badagi Russia gi lan mission lawsin khrabat lam kya amaso hando pangam kre defense officials in aroba khulai sing mateng piba asina hairi bade Augiba thamari rom chukna Russia na satharakli balan asida Ukraine gi nongpok tangba Donbas region capture tawna na bahona ribane pro Moscow separatists na Donbas region gi mafam khara de control tawbaga sahi nipan gi matamasi self proclaim republic oituna lakhibani aire China na Russia gi energy import tawba hengat khre Europe ki lepa kya na Russia da gas leiba lemna ba kan khona ringai barakda China na jumthang nari ba lepa ka tudagi
Energy import to ki sang hengalagli thangchunamita laikhiba Beijing ki customs office data matungina Russia asi thangna ahomsuba thadasu China gi khwaidagi chawba oil supplier oiki haukiba July da China na Russia ki $10 million 7.15 import to the mamangi sahi ki manaba matamda import to sang ki chada 7.6 hangat ke Masigaloin na China na Russia ki koila import to ki sang su sahi maga henbagi manungda khwaidagi wangba level yauki haukiba July da China na Russia ki koila ton million 7.42 import to the mamang sahi ki manaba thak import to ki ba koila ki sang dagi sada taraga mari ki mathak hengat ke Maragasi da Russia na Kharkiv da attack to the miyoi kun ga mathoi sigre Russia na Ukraine ki nongpok thangba city Kharkiv da missile attack sa tharkiba da miyoi kya sire anakip ki official sina phangdoragle Irai numita Ukraine ki civil defense service na telegram post amada phangdokiba wafam paladun agency na hai mi leinaba building amadi akai atoi maraktagi makhatana miyoi mapan gi aksang sing lauthoke Panbaya abadi yum sakaisan amit ki ahingda Russian force akan by attack sing chathagiba do dormitory ani mangta khebani adega du da miyoi kya amasu asoka pan nangke Ilai numit ki statement amada Russia ki defense ministry na Kharkiv ki wang mata leiba mafam sing khakta da attack tawki ana confirm tawki amasong attack sing adu sumna ki military chai sing ta target tawkibani aike Ukrainian forces force in control toriba jumthang nari ba Donetsk region ki mafam khara da mi sam manga si ki bagaloinara atai miyoi tara asoka pan nangle anasu kim na report tawke Russia na control to Donetsk ki mafam khara de civilian manga si ki amasong adai kulum do aso apan nangki ana local media reports ina phangdo ki tawig mas information asi independent oina verified to bangam ki de makha tarak wa atupa pau amada Beijing na Taiwan ki batakta pankai nai da pamong da attack cha tharakli Taiwan foreign minister Joseph Putu ngasi India tudina akanaba lova interview amada wuna hojik Beijing na Taiwan ki batakta pankai nai da pamong da leptana attack cha tharakli Asingamba China ki punamaki matakta laibagum sa tharakli ba activity sing asigi mayokta Malembi democracy satba lepak sing amadu wena function na China ki matakta counter to ba matam oire haina phangdorakre US House Speaker Nancy Pelosi na ita lepak Taiwan da yangsin khongset lakraba matungda China na Taiwan ki air space amadi territorial water sing da aina yadaba mongda lenga ki satna kanglon sing thogai tuna leptana makal makha kya gi Military exercise sa tharakli va asina China amadi Taiwan ani ki marakta aknama mongda tension wangkhalakle Oirakli ba thawung asi China ki maikei khakta dagi thogan ba thawthok oibana una akan mamongda janing da ba so phangdorakre China na Taiwan amadi South China sida fankai naitana sa tharakli ba action sing asida ki thingna ba democracy set ba lebak sing amato waina panchina na bagi mathau tare Australia na su China Solomon Island da thangjalak liba khongthang asi ki damak nungnang ba phangdorakle China na hujik su daji baukti da makoi ki base camp sing leptana sajilakli haina buna China ki kahen ba matau asiba Asia ki wangma da su lana changsilakpa ki mawngni aina phangdorakle Foreign Minister guna makhatana Sri Lanka ki sel thongki amadi political crisis tawlingai tanja asida China na senthang amadi infrastructure project kya paikhaliba si lebak asi ki karigamba saglon khara lawtana sana bagi mawngni abadu ta sengna takle China na Sri Lanka da sathakli ba thabak sing asi malem ki miyam ki bit pangna bagi tanja amo oirabani haike China na hujik geopolitical policies kya Japanese lawmaker ki bipartisan delegation team amana Taiwan da yangsin khongsat lakadaba thogi afafata naina duna khongsat adu ki mayokta sangsilakliba China ki policy sing adusu una akan bamong da yaning taba phongdokre delegation team matuna tha asi kunithoi dagi kunbari forward laituna Taiwan ki president Tsai Ing-wen ga hojik oriba China ki military drill kaya Taiwan ki marakta satharakliba asi ki matangda kumna khana naina gani mifam aduda China ki akiba piba manba drill kaya satharakliba adu ki mayokda karam na ngakthok pagi thorang sing lakot kadagi abigi matangda su khana gani haire Maka tarakwa atopa pauda nuclear disaster thokpa yai aina Russia na warning tawgre Russia na kudum chanchintuna leiriba Ukraine gi Zaporizhia nuclear power plant da bomb kapsina bagi thawdok thokpa maram na nuclear disaster thorakpa yai aina Russia na amukhana warning tawgre Europe gi khwaidagi chawba nuclear plant asida Ukrainian forces na bomb kapsilaktuna yamna khudong thiningai oili haina Russia na charge tawri aduba plant asida Russia na missile amasung artillery unit kya thamjintuna mafam asidagi attack kya torok pamaram na kudong thiningai oilibasi Russia na ni ana Ukraine na amuk charge tawri United States na supply to khulaisin atuna Ukraine yan military na nuclear plant asida threat tawri and Russia na National Security Council gi Secretary Nikolai Pakristchev na phangdoki asobo nuclear disaster thoktana bagi damakta nuclear plant asida gi Russian forces withdraw to haina prithvi gi libak singna dabi dabada Russia na reject tawri nuclear plant asi Ukrainian staff na yamna aruba masung wakal nunghai tapa mong da operate tawri amasung Russian forces na akoy badangak sela ka leire
Somalia ki hotel amda police ka militant singa khutok na bada mioi taragani thoi sigre. Somalia ki konung oiriba Mogadishu da kaida kamari leina ba militant khutfu amada hotel adu da sangsin duna attack sa tharapada madubo. Laksinana ba Somalia ki police team singa akan bumong da wai kam na bagi thaudokta. Yam da bada mioi taragani thoi laikite analepa kaduki intelligence officer nanga si thangchanmita tutor da phangdorakre. Kaida kamari leina ba militant sing aduna hauki bekrai no mekini bidang waramda Hayat hotel tam da sangsin na bakho na bada bom sing poka hengi. Bakho na nong may kap na dingi mak wala na car bom ani poka hengi. Tawong ado Somalia ki al sabab insurgent kang puna thogan bani ana masana phangtok sara kre. Tawdo gadu ta marwa ina misam tara gani thoi chap chana sire ai ba khang bangamle an intelligence officer Muhammad na paugi agency oriba return tahak thengna na phangdora ki bani. Insurgent sing atu ki matakta Somalia ki police na akan bamong da landa adu na laksin na ba. Honari adu bahauju phapo nong may kap na badi lepri an officer adu na makha na phangdora kre. Arwibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak padhagasari channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawi kanupnamak po amukhana thagasari